ai lake tawri hoine hoine atang ngai ramone ai la tawras ibungo nang chatlage hairo hoi teima ai asomda thabak mafamda yorge taw ngai khoi teima ga warim ta sanagi se kai lergi teima nang khali se kaino ba ai kai darogi teima na hojik matik chap charabani sidagi henjangradina nang nupi phangaro as iteima ai nupi se kya haina deda kaino nupi haina de dia kaino ba nupi haina de haisibo mi oina pola adina nupa ma nupi ma haibase isona sema abani mase kalaga chatpa yaroye hoi teima khanaras nate nangi khangna baga laibra ba lairaga dinya hekta pusalo laitre dana itai ma hairuge hoi teima ai adudi chatluki phare phare chatlo chathora hello Liza ai ne nang damilan ne aw nungai ri hoi ado ai nangi mateng amta lawgi anju do ai gam to na luwa ai mai autority ingbangam ni thasitri adati ai shu thamage ko nang soidana ma bu poro ko thamage Dadaw. Nang adumay sumong niraga, ay kamay nungay lini. Ay sukali ba ni? Anju do, ay namutang chala karusira na. Adu ay taraga di. Dada na mamuno ka dra. yaramda kumthang amana aina tawruriba thabakse yam soire nangbusu mitgi bitahal ai nasidi wakal tare ai kidamuktadi nang dai habse ai gasi ta khangi ai nang ohana wahala Naiko. Nang chalu si kai dano. Teima, ai thab ong pham chatlu bani. Hauji pung kya tare. Asuk thengna halai si kai gino. Hana pending lai khiba thabuk mayam do hojik lotion bagi ne. Aduna khara theng khibani. Phare ne. Nangi thabaki wado yare. Akhoina pamda pa paw mayam am ta. Sina kamai toino. Iteima, kai pau no. Nana selur bani piyama bu adum sangalai has kai gino. Nangna sa se pakhang ni. Adugi sumathakta. Aigi sagai sigi gimai oiriba. Nangna adumna wakhan tadrede akhoi gi mai se. Karamna kairola kai maman utkani. Iteima, adu kona sarsi. Is kamay tawni tawri si dia.
mayambana marol ngangna sangna yadriba asina marol ma as ai wakhan tadri amta changjarake Laija, lao chango. Milan How? Nungairiba Nungairiye, noidi. Akoisu adum nungairiye Yam hongamme Milan se Adunidana aseng man bahaibase Aina nongma haikibado aseng manusibase Lemna mangdabanena Damilan nang hawsik maipaklabane Kaidorage, wa amta ngangradi. Phare adudi noini ngahak wari sanauko ai amta thoge Ngaikho as ngatang leiramo ai kuiro oige ai thoge ke ko Anju, howzik fau aingonda sauriba. Anju, amtadi kumauda. dai Anju, matam ama aina waringai ai yam kapki adubu howzikti ai nangidamak leplabani si haige haidana ai yam wana laijadat nang putheman bani nangna ngasi inada la akansida sumai sum tuminna leiridi ai kamai tawdoinoba aina ga khara ikai thigalle Anju, nangi khudangse howzik fauba aina sokpagi matik oidribo Damilan kaigina nang sumaina sum tawise handak mapoksimagi oinadi aise nangi oiba phangaroye kaigino ai khangi nangna lauriba khongtangdo yam soi Anju nangi punsida thokliba thodokto ai muna khangi munna khangbadunani ngasi aina firepse lauribase aina nangbu nuksibagidama sanglaba chahi mangase nangtabu ngairakpani Laija Anju wari sanarabo
ꯆꯠꯁꯤꯔꯣ? Kaino nang tayse? Ako'y si Mayamang di yoliro. Itaima, aina muna khalaga tawjabani. Nang na tawriba thabagtuna chume siro. Ako'y na chopa siraba. Nang na pamise. Itaima, aina thangliba khongthangse. Muna khalaga. Karamna? Itaima, aina mase yam nungsiye. Hello? Laktriba? Laiye, aito khara thengdokre. Aidi nang ngai leire duga. Pare pare lao. Ai ngai ramagi. Aisu kuidrida lakpa. Aidi nang sauramde malur. Saude. Do masidi korse. As, ai ngasidi yaro. Nong fato ka haibsida. Farese. Ado nong soi chachika. Hoi, chase. Adudi ai changrake. Yare. Adudi chango. Nangna haibse. Ai hektek tuk pangamda. Ai nang sikhala laksabadi. Ako'y ni koiro ki khala laksabadi. Do nang niya bitram ni na kay tiyo paile. As, dada. Ko na mayam amalay risidi. Adong una de silay re. Ado de ay changage ko. Chango. Kay haidono. Kai chatluino. Asida chatlubane. Kaygino nangna ado hangide. Ai nangonda wa amta haigena ngairamani.
ꯑꯩ ꯅꯪ ꯅꯨꯡꯁꯤꯌꯦ ꯅꯪꯒꯨꯝꯕꯅ ꯑꯩꯒꯤ ꯏꯐꯝꯗ ꯑꯗꯨꯒꯤ ꯋꯥꯍꯩꯗꯣ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯅꯪꯕꯨ ꯀꯔꯤ ꯑꯣꯏꯗꯅ ꯑꯩꯅ ꯌꯥꯗꯣꯏꯅꯣ ꯑꯩꯗꯤ ꯅꯪꯁꯦ ꯌꯥꯝ ꯆꯝꯅ ꯈꯜꯂꯤ ꯍꯣꯏ ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯔꯝꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥꯗꯨꯒ ꯌꯦꯡꯅꯕꯗꯗꯤ ꯅꯪꯗꯤ ꯌꯥꯝ ꯊꯤꯅ ꯊꯥꯛ ꯅꯦꯝꯃꯤ ꯑꯗꯨꯒꯤ ꯋꯥꯈꯜꯗꯣ ꯅꯃꯪꯗ ꯐꯥꯎ ꯈꯜꯂꯨꯅꯨ Milan, aina hayo haibado haikrabo. As nangna dumaina dum tawleradi yaroye. Nangna manu shirido magi mafamda khanghandradi kai kanarigeba. Liza, ai magi mafamda yetlarogeda. Adubu magi khangnaba leiba male. Aigi nungsibado yabiraktre. Damilan, nang khang bakalo. Nong manatraga nong madi soidana yarakini. Aseng banungshi baibase khuklem na mangdabani. Aduna nang khang bakalo ko. Liza, ai magi mafamda yetlarogeda. Magi apamba lambida. Adum chasakrasanu. Aina magi mafamda kalakpa haibado machet ama fawba yawti. Magi apamba lambido adumak chachasanu. Damilan, ai su nupi ne. Nupi amagi thamoy ai phasana khange. Hauzik nangi nafamda mana kitang nungshiba matek ama pharaklaba adugi matamduda nangna ningjaribado soidana thungani maram aduna nang khangba kalluko. Farise Liza, aisu chatkrage. Ai thaba mafamda ngairamani. Thengdokre saunu ko dada Saudida. aise dada bu neredine hekta thengdokhiba kaigino khangde Adubudi nang nei nungsiba tainida. es yarengo aina nang nusidragabu hauzik dada na haibe yarise aibu yakhidro Asingba yarabane. Nang wai nungsibro. Adudi khoi ngasi chen taba. Hai yarabo. Yaningdrabo hairaga. hoi yareba dada aibu ngasimak yumduda pubiro. Just la.